impact howling ta mayam butaram okchari ai Momoka Salam na mayam butaram okchari ngasi howling ta khana jagadori ba topic asi anxiety disorders ki matang dani hiramasi ki matang da akupa warol khara thambina ba akhoi ki studio da lengsin biduna library ba expert asina Dr. KS Robindro Singh mental health specialist district hospital Chandel ni Dr. Bohan ba matada taram okchari Dr. Ahan bada anxiety disorders asi karino masi kamdawa anaba makhalam no do haibiyo anxiety disorder haibasi lagtingegi mamangda anxiety haibasi karino haibasi hana khasitang panjage anxiety haibasi aikhoigi maitailonda hairagadi pukningsi leita daba nena ta daba charang khoirang naba phibam amabu khangnai khare hena kanbai anxiety buna akhoina ipai hoba haina su khangnai adu hairiba anxiety asidi mipum khuding makta yaujaba karigumba akhoina kiningai oiba khudung thiningai oiba situation threat danger stress asina singba tangkak ama lakpa matamda body sina masa mathanta pithok sarakpa mechanism amani hairiba mechanism sigi manungda wakhal amasung hakjang ani maksida tongan tongan ba symptom khara pithorai hairiba symptom sigi manung sidaisda miwon thawon si akoi yam thujilakpa ko hana leijari mi khongses degi zarar launa khara thujilakpa sorasi saning jamang hek samna da bai thu thugat bai papa khat pagum bai phaurak pagumba khong khusi leng leng chatna ya hogatna chaning pagumba masi khudam moina hairabada akoi mipum khuding mangna hayeng di parikha laini haibada is kamai tawni khare phawi yumda akhoina thiengi ma matam da imai gari phangawdra di kamai tawni haibagumba asumai na tawba matam sida mi gi masada kayumba khoina phawra ise masi gi sibu aikhoina charang na ba phibam sibu ne ba aikhoini anxiety hairibase masi di normal phenomenon ne ko mipum khuding mangna thengna bani aduga hairiba normal phenomenon se akhoina khajik tamak tawba yai marab oina tawba yam sathina anxiety si wangna tawba su yai aduga khara dagi na yai marab phawba tawba anxiety sidi aikhoi punsida yamna kana halli ko tawba nanghoroi daba thabak si tawhanningi pahoroi daba lairik pahanningi ai thabak yangjallalle ko aduna normal anxiety si akhoina very useful in the life very adaptive and very motivated haidana yamna kana hanba asigumba charang nabagi phibam sibuni akhoini anxiety hairise aduga anxiety disorder haiba taragadi hairiba kana graba anxiety se masini yam thak wangna yam kanna hakjang sida tawraba haibidi akhoini yam severe oiba haiko aduga amana yamna prolong oiba haibidi ngasai normal anxiety didi aina thengnare meba situation tangak tu loigibaga anxiety si mathanda adu mangjakhiba aikoi yam nena tana nungai na punsi sa dum lenba ngami adubu anxiety disorder sidai da lakpa taragadi masidadi aikoi nena taba phibam se koi ngammaroiba numit chupagi oina ayama matamda ayu khangdi nungthil khangdi maram amagi natraga amagi khandana dum laidana punsi se laita phamama khangdaba awaba phibam amada aise sum lakbasina nongmagi aigi mi dugi masagi tawbam thokpa duty imungi kupnom bu hairasi office ki thabak bu hairasi school ka bu hairasi office aduga khoigi kari haini man ngasai gi tawge khaliba posting se hanadi normal anxiety sini yam yangjal lambado ngasidi anxiety sini mabu mu ngamjal laktana thabak si tawba ngamaktri aduna masa si tawbam lakpam si khangaktrabnya mingonda sumuk depend sum tawsale ko aina tawba si da aise confidence lerakta ba haitare mina tawdragadi natraga mi mana nangi do summi ga haraktragadi aise lalboi dum khanba ikaw he kawgan ba isa se ithak thakatana dum leiba sida ko aise restless oilerani adunadi nungai tabasina numit chupase sum sahi chupa tha chupa laisal abnina aigi hingbagi quality of life pen thokna hingba nungai nal hingba haibase masi leibase phangjarakte aduna yam waba punsi amada wakhal manung sida chanai nadana charang nadana leirakpa phibam amasi leiragadi masi akhoi anxiety na nare anxiety disorder na nare haina akhoi khangnagani ko masini anxiety disorder hairibase aduga hairiba anxiety disorder se akhoi gi mental health ki ko mayamna psychiatric ki anaba singi marakta hairagadi yamna common oiba amatasu hekta naba yaba aduga makhal gi anabani kayamugi amna kamal oibagi haibabu masi sawrakna khoi
साधारण प्रजासिंगी मरक्ता चामगी मनुंगदा 30% गुंबदी एंजाइटी सिना नाई को एंजाइटी डिसऑर्डर्स ने नाबा चुमनगी एंजाइटी दु नती एंजाइटी डिसऑर्डर की अनाबो ओइना लैयेब को अदु मसे ट्रीटमेंट तौबदी कया लाकंदे को अदु नोय अखोइना खंगबा याबसे अखोइ एंजाइटी डिसऑर्डर से साइकियाट्रिक की अनाबा सिंगी मरक्ता याम कमन ओइना नागनबा अदुगुंबा अनाबा मखल अमनी अदुगा डॉक्टर हुजिकी एंजाइटी डिसऑर्डर से सि मखल खाइदोकप्रा अदुगा मागी लाइवोंग सिना कमाइन तौबगे तुसु हाइबियो होय एंजाइटी डिसऑर्डर सी अखोइना मखल मंगा थोकना नैनबि याय को चारांगना मपुंग मपै फारबा फबात्रिबा अंगांसिंगदगिना अहल लोइबा फाउदा नाबा याबा एंजाइटी की मखल से अखोइना मखल मंगा गुम खाइदोपि याय मखल खाइदो इबसिगी मतुंग इन्ना अखोइना मागी टॉप टॉप फीचर्स मोंग मतौ कैरेक्टरिस्टिक खरा खरा लेजे को आई मसी मयाम भाव ताननबा खसितंग पंजरके अदुबु हाइरिबा मखल सिंगसि पंदिंगी ममांगदा एंजाइटी की एपिसोड अमा मिशक अमा एंजाइटी की डिसऑर्डर की एपिसोड अमा मायोकनरबा मतमदा मांगोंद करी करी सिम्टम से यावरकदगी हाइबसे मसी हाना खितंग थमजगे एंजाइटी की एपिसोड अमा मीना मायोकनरबा मतमदा मागी साइकोलॉजिकल सिम्टम्स हाइबा खरगा फिजिकल सिम्टम्स हाइबा खरगा अनिसिना पुल्लगा मतम अमतदा साइमल्टेनियसली थोलकनी अदुबु एंजाइटी डिसऑर्डर असिदी फिजिकल सिम्टम्स सिना यामना प्रोमिनेंट ओइबा मखल की साइकियाट्री की अनाबनी को मानगी प्रोमिनेंट कयामुक यामना ओइबगी हाइबबु एंजाइटी सिना हक्सांगी तोंगान तोंगान बा कयात सिंगदा एंजाइटी सिना पालकपा मतमदा मागी तोंगान तोंगान बा सिम्टम्स से फुदोरकनी खुदमोइना हार्ट एंजाइटी की सिम्टम्स लागदी हार्ट से आई हाइजे की बमुदा मिहुन दंग 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 चोखलकनी काहेन मिहुन चोखलकनी अदुगा थबाक सी वाइ सिंजलकनी वारकनी थबोम बिदा पांजलागना सोर होनबा वागनी नत्रनगा सोर होनबा से यामना थुना होनजिलकनी अदुगा अखोइगी चिल लै चखाउगी परिंग थिबोंग थिरिन सिदा पालागना चिल लै कंजलकनी अदुगा चखाउ से स्टमक से अखोइ इथन थंगत पगोय ओनिंग बोय सानिंग बोय करिबा कांद तो ओबसी यावी अदुगा इथन थंगत पोय सु लै अदु करिगुम कांदना खर हेना साथी एंजाइटी सी यौसलागदी अखोइना अमांग फाउबा चिटपे याय को मसी अखोइगी इपाइ पनसिंग न थाइनंगैदा आई अस्वाइदा लांगबा यादि नोमै कापनबा तांबा यादि हाइबदा अखोइना अमांग चिकली हाइबसे अखोइगी इपाइ थिवाइ नत्रगना लांथि भाइ भाइबदु अदु माइनस माइने खंगनै मसी ओरेगा दे अमुंग साथीराबनी को अदुगा अखोइगी इसिंग मरिगी परिंग सिदा पालागना मासी हक्की इसिंग से पिट पिट चिलक याय को अदुगा अमुक अखोइगी हक्चांग कयात हाइबा तारे रिप्रोडक्टिव सिस्टम सिदा पालागना नुपी ओरो करी ओरो मेंस्ट्रुएशन चांग नाइरक्तबा को अदुगुमा फिमम लाई अदुगा नुपादा सुमागी सेक्सुअल फीलिंग्स कया लेरक्तबा को प्रॉब्लम खरा अदु मायोक नरई अदुगा अखोइगी मसल से हक्चांग कयात की मसल टेंशन सिंगसिदा अमुक पालक पतारगना कोक की मसल स्वाइसिदा पालागदी अखोइगी कोक से नमित खुदिंग याम मतमदा सिई मसीबो अखोइना टेंशन हेडेक हाइरगसु खंगनै को अदुदा सुनतना खुद खोंजे हेक्ता करक फाजनगिना उसिया खोंग हौबगी टाइप त खोत तौबा को अदि करिम कांदना आइसे सोर से कन्न होलकपदगी करि हाइतारे हक्चांग कया सिंजे सोरकपदि कोइ ज्ञान मांगगे तुगे तौबा मयामना वानथगे तौबा फेंटिंग तौगे तौबा हाइबसे मसी मसु यावरई अदुगा एंजाइटी सिना कन्ना लोइरकप मतमददी इसा से सोक्था बनांग तोइबा वाबना महावै को सुमाइ तौदना बॉडी की सिम्टम मयाम से सी याम प्रोमिनेंट ओइना थोलै अदुगा साइकोलॉजिकल सिम्टम मागी वाखल की ओइबा पुकनिंग वाखल द फावरकपसिनाने हाइसे इपा पाखटपा इथक थकटपा नेना तादबा चारांगनबा इसाउद साउनिंगबा को चाबम थपम खंगदबा ने अमुक्त ताना लैजगी हाइबा फिबम से लैबे यादबा मसीगी फिबम को इंगाव गावबगुंबा को याय हाइबगुंबा से मसीना कोइना साइकोलॉजिकल सिम्टम हाइना खंगनै अदुना यामना प्रोमिनेंट सिम्टम ओइबा मयाम सि लैबनिना ngasai laying basing se mayamna psychiatric manakta ayamba laknade maruina heart chonge khalabani ai heart su nar jala ha sola jala masigi pakhat ki dana heart ki doctor on the satli medical on the satli ko intestinal lom da thabong thrin da nungai rakrabani na ai gi sibu manung da kari le jalo kamdaro jalo surgery da satli atai da satli ko asina laying base psychiatric da pakna lakhandi haibisi ma ina thamjabani adu ngasai ki anxiety ki makhal sing sida laksarabada ihalang anxiety ki makhal si akoina simple phobia hai natraga na specific phobia hai masida anxiety ki symptom sidi imanda mana banina mana anxiety sidi horen aina mayok na diba situation du da adum thoklakane ba ko ai di simple phobia hai bise specific particular port amada natraga akoina phibam amada
anxiety si tholak pa buni kudam moina lin uba hairasi lin si uba seida mipum kudam na pakhanai adubu simple phobia na naraba mi si dadinga asuki matik magi pakhat pase mayam na pakhali ba sang se hekta jara jara pakhatna lin si uba da mangon da kainom tawdore gaine ma se hekta wan da gidina le thagidina tawbai phibam phaubi yauge ko aduna adu game na magi ngasai gi ai hase physically amni mentally magi symptom mayam sina jara jara tawtle pakhat pagi thak se suki matik yauraga ma se hekta lekthaba phau yawi amarom da yetum syringe ki ba kangu su leiba nurse ni hida kapam daida madu du ubda law khongba tawdana tawri mayam se kana gumana sudum lawdi kana gumana khidang budi pakhali ko na biya ina aduna phobia sine haiba simple phobia sine naraga di needle syringe ki boraga di mana ko chuki mati yam pakhaliba aduna ne ba mana law khong nan tawri se kana gumba mana lipsi ka ma matam da ko lipsi kamang to bohrin masin lami ta thokhadi ke dogo dina madu gi khan bada swai lawdana ma se lip ka ka ba ngam jati ba sigi mayam se simple phobia ni adubu madi magi situation se hek loi gibaga ma se nena adum tarai magi no magi daily gi tawgada ma thaudang amadi atai atai social activities mayam da magi quality of life da di adugi am effect tawhande madi ko ani suba makal sina akoina social phobia hai social phobia hai bisina kaino hai bada mi khara yamna tinba mafam da aina changuba moiga wari saruba moiga mayok naruba zamin naruba se mangwan da ngamjade ba baram di masdai se mana khalli ba kamaina ai si moi marak ta changu matam da ai si yam lebang macha ta da male moi ne ai gi asoi ba da yengaga ai si moi na naina da na leidana ai maram da phatta ba mayama ai maram da natai cha ba mayam na ngang na ram do mali kaina mana sagat na madom da khanbani ne mi amaga gi marak ta changaga yaw si mana ngamdi ba ko akoina chak chana ba haisi mayam public toilet ta chang ba haisi the stage da ka ba haisi wa masira mangang na ba asida mi sing sine mangon da yengaga magi maram da suki matik ma se thina kaino mangang na ramani aduga moi miyam si marak sida ai de du yamna natai chadra ba mi amane ne masigi khanbada da asuki matik wajaba da magi anxiety gi symptom mayam sila agane magi performance ma ngamdi ba ko aduna ma se magi safety measure moina yari goi mingon da yengdana ba hona ba gumba isi thok dana ba hona gumba avoidance behavior haibe tare masi avoidance yam tawe ba adu masi yam toina tawraga di kana gumba musician sing na ko isai sak pasing na dagi kana gumba lila taw basing na di yam lai ne se tawri ba du kana gumba talent yam lai ba talent yam lai ba man uthoke ne khanma matam da di social phobia sina ne disorder ama oine nar ba ne masi uthok se bangam da na avoid tawraga lai ba yam na wa na khangja ba group ama su lai ko ahum so ba anxiety sina koina agoraphobia haine kawi agoraphobia sina kam hai to ge da masi nari be agoraphobia gi disorder sina naraga di ko nari be mi se magi yum si dagi mapan thok na lam na chatkani hai ba da akiba mamang da yam phawe ba aduga koina close space hai ko hai di thong ji lon laga leiba cinema hon gum bai si ko sigi manung sida horen kamain to ba hon sine kaira ga di natra kainom tho ga di ai karai dali tho ga sen gani kadom taw gani hai basde magi pakhat pase to ki mati yam wa bai tare adagi amu gari to nga sat pa hai si imai gari to ngi se ai sumai to aga di kam do ba is dagi market mapam hai si miyam tin bani masida bombo khai na kaira ga di ai kamai chen to pai masigi pakhat pagi symptom mayam se magi psychological and the body gi symptom mayam sina zara laksal laga ne ma se heta ai singau dra mani ne hai sangsar se kai hai tare reality ki he oshil lakta ba aki bana thalaba sangsar mamang on phaujal le ba masigi type ki anxiety sina agoraphobia kawi adu masi toina tawraga di hai je kanam ne aeroplane pai den sarpa sungam di lam thona gari sarpa sungam di yum da dum leiraga laining ba ko mi ama yaudra di mapan thopangam da ba iban angang macha ma oigera natraga akoi hui gum leidana moi simi yauraga da engon da safety oi gana khanja ba adu natraga di chatpa thop leng ba sengam da ba makalgi aduguma anxiety gi disorder se masine agoraphobia se khangnei aduga akoi gi panic disorder haiba anxiety makhala masu leiri panic disorder haiba sidi anxiety gi makhalda asuki matik kallaba khwaidi gi wanga anxiety ni masimadi particular akoi gi magi horak phamse kadai dagino haiba top padi leite kana gumba mana amaga horak pagi matang si khenai se kana amna akoi gi bank gi queue da lepingai da kana amna mathanda phamaga bus ngai ngai da karai dagino kamdau no khangau da ba ko pakhat pagi symptom na magi mion je dang heta minute kharagi aten ba minute kharagi second kharagi manak da manung sidai da jara thujalakna sorma ji wasalakna thabak si jinjalakna kaino ain tawima tawsi ai banga si si dora bra aise ai doctor yau dragadi aise soidna si batare ai doctor manak tan chalawage ko natraga na lauraga mi se ma bu kanbina ba
mi ma le ga di ma bu kan mi na doctor da pu na bhai dana hekta kana le ge ga na law dana hekta aki ba phang na ut pa gi sakta mama pu thorak pa gi phibam si na koi na panic disorder na na bhai ga khang nei ikon kon ba gi manga su ba sina koi na generalized anxiety disorder hai generalized hai ba sidi akak na ba top pa amanga sai na mathak ta pan gi ba mayam se si ge mari ilai nei na dre masida di thabak amagi su macha gi wegera achau ba gi wegera kari no sen gi thum gi boi bira laita la gi boi bira natraga kari gi no khangdi masidai da mana pakhan da khandana henjan khandana pangki da ki ba pangwa da wa ba ne na sukta ta ba ngam da na ma punsi se nungai je ba ngam da ko aduna ma se generalized anxiety disorder na na re haina sumaina ikoina khangnei doctor gi makha ta na khangjai ge do break am ta han logjai matang sai se break am logjai break te ki yam thuna hanjara ke impact health link meeting ta thun lebiu mayam bo amuka na taram na ushari ngasi health link ta khana jarami be topic asi anxiety disorders ki matang tani doctor makhata na anxiety disorders se nupi am sung nupa da karam bana hena nagan bage atu sa haibio anxiety disorders si nupa nupi yeng na ba matam da nupi na saruk ani gumba na ba matam da nupa na saruk ama gumba nai ko as a whole population when it around about 20 to 30% gumba dinai high grade aduga nupi na hena nari sigi oithokpa yaba maram kharadi nupi sina koi gi wakal gi amadi family gi na chingba awaba gi saru simana khare hena pui aduga magi hormonal changes me yama magi menstruation gi matangi koi gi pregnancy gi matangi childbirth gi matangi da lairiba hormonal change me yama thoglei se magi life cycle gi matungina simasu responsible amani aduga nupi na expression se nungai tabagi expression se khara phongdok pa se lithok pa se simasu heli aduna mase genetically mana koi biologically mangona khara weak koi bane aduga ngasai haiba maram khara si leibani ne nupi na khara hen oiba nagani haina sumaina launai adu disorder se leire hai ta de khoina treatment se kamaina tawbani adu su haibia hoi lying bata bani aduga yamna luri badi anxiety disorder sina nariba akoi sahi matang da hairaga di akoi teenager sing se masida nariba kangbu se masidi saruk manga thopagi manungda ama khatamak lying balai aduga akoi adult sing da naba se masina saruk ahum thopagi manungda ama khakkumandum lying balai aduna di lying da masing sine hena yamiba lying da masing sine hena yamagadi psychiatric disorder gi manungda common oiraba anxiety disorder sina naraga lying ba phangdana leiba mayamasi yamna leiri ko duna lying dringi maram si kari gino haibada amana psychiatric ki anabasi angawbagi anabani haina seranana adum haina dagi khalak bagi haina bisima thadok pangamdaba ama aduga psychiatric da chatlaga di mina nokna bibagi handana yengbagi ikaiba akiba ma leibaga maram asina ayambana oigalli aduga ahum subana anxiety disorder sidi wakalgi symptom dagi di body gi symptom physical symptoms ni yamna prominent oina sum sakhibanina atai atopa nakalom da layang ba sakhibana maram oidana psychiatry da ayama langadabani adubu anxiety disorder se masi koi gi physical illness amada yam serious oina naba anaba adumaina hairiba anxiety disorder sina nariba missing se masi su yam serious oina naraba anabani adune bo makoini control to basing ngamjadribane ba adubu auba khuding makna di even family gi mipum khuding makna su anxiety gi severity se khangbi de lumna lawde ko nang se nang hotna bangam da toini as nang wakan sonjan toini da pangkan kanjan toini haidna nakal mo negative oina moina jaibi boy nokna bi boy thamme ba maduna amuka sumi se amuka hena nungai handi adubu khailu rebdi anxiety sidine yam thuna lying be ya ba du yam thuna su phan ba anxiety psychiatric disorder gi adugumba laina makhalamani aduna khoi se masi hida khakta piraga lying be yai ko aduga khoina psychotherapy haidana counseling haidana anisi punsillaga tauba punsin da bidasu yamna serious oidragadi psychotherapy kaktang tawraga khoina ko men bhab men ta na ngangnaraga sengdoknaraga layeng basu yaiba hida phara yam lei ko samoin antidepressant haisi anxiolytic haisi aduga some anti akhoi hypertensive ko maruina akhoi social phobia daga pibase aduna drug ki hairaga di yam tongan ba yam leigre aduga yam kaino tawbasu yam phan basu yam thuna ngamba adugumba laina makhalamani psychotherapy gi manung sanbagi marakta di akhoina koi relaxation therapy
ko pan bi ai adu ko gi yoga therapy si yoga to se si adagi ko gi mindfulness kind lai ko adagi progressive muscular relaxation therapy ga haidana ko khara lai ri ba maram di anxiety sina taw matam da wakan su tense to ri bani masal puna maksu tense to ri bani adun aise pale phong khang da bani ba adu mayam se relax to na bo honara ga di yam nungai hen bangam me ba ko aduna hidak amasung psychotherapy ani se ma yam phaba treatment makhani aduna mayam puna maksu anxiety gi symptom lai ga di yam thuna laying na lak piu haidana aina ga sigi impact tv gi program sigi mai kai da gi so ina thamjari aduga akoina anxiety disorder na naraba mioi se sida akoina kamdauna karmaina loina bi ke tagi to atu saibe yes adu siyam phasaba koi selamani maram di anxiety disorder na nadana pakhatna leiraba misak amada mana wari sili thorok matam da isumaina tawini sumaina phawi ne ani lek matam da ataba ikoina amukka hena mangonda imai nangi sidi adu oiramani nangi du cancer bu oiramini ne magi do nangi du maina nahani koi ta do for example madu sumai tawrami adu yenguraga di cancer oiramini nangsu thunam te yeng thaw haina sumaina mangonda aki akhangi wa se haibiraga di magi nungai tabasina amukena lahandana ma se wa bagi matakta wa ba henjalani aduna masi tawi bagi mahutane aikoine mabu nangi se thoidokpa kaisu waningai leiramoida nangna su pangba hena pa khatpu oirini ko aduna ingda basu khara tamsi ko pangkhan su khanjan ganu doctor su nang ta to tana khana sidana haina mabu thie magane loina be thambi ba aduga magi nungai tabadu su family gi members na understand tawi ba loina na ne ma na warak ma tamda magi mateng pangpi dana ka bidun mabu puning thogat bi bai se yam support to bi bai ba tare ko over involvement in nate magi awabu bu khangbi raga awabu gi saru ya bi badu masi masu sangi adun understanding laina na thabak tawraga di ne masu harau je nungai je ko aduna mana sumingonda wari tamthok ba changi bayamna sumabu phajan bi ba ma changi aduga matham sana layeng na ba puthok bi ba layeng ba asima su changi sumaina tawbi ga dabani aduga disorder se asi laktana ba akoina precaution oina kari cheksin thorang ti lakhot kani anxiety disorders hoi anxiety haibasima di akoina lakanu haibasima di yaroi masidi punsida aksang da polang da masa da yaudna leijaba mechanism amani ko adu hairibe anxiety disorder sigi respector haibatare anxiety na narakna bagi maru oiba macha khara hairaga di akoina punsida angang oringa dagi hauna hal oirabagi khongsa sideida nungai taba thodo wa thoking yam thengnarakpa pungning wa khanda nungai taba yamna pirakpa haibatare khodamoina angang oringa de hona mama mapanga na sigiba ko kaina giba imung manung yam sarang na dana khana chaina dana leiba nisa sabagi imung oiba ko amana haiba tana daba adugumbo oibiye adagi di khara chauraga su mana kana gumba singna akoi physically harassment piba mentally harassment piba otpiba naibiba domestic violence tawbiba ko sinasu machak amani adagi leita lairagi poverty adagi thabak phangdabagi unemployment ko adagi akoi gi samaj de thoiba nga leitana maram chadna kapnaba sinaba hatnabagi thodowa thok ko maral ama season ranga ama tawbagi adai political system da chumdaba political system na misang sangsal laga ko aranba na chumba sahan base masigi mayam sina wakhal da piba impact sidi nungai taba ngaktani aduna masigi mayam sina anxiety se narak na bagi ayama masaksi oibanina aikhoi punamakna yum da laibiri ba mi pum khuni makna laibaki angam mathau sarkar paibi ba rajniti wala punamakna afhaba satna lolama afhaba niyomama thambi ba haibase masi noi akhoi puning sin laita na bagi pam ba yemane ba adu afhaba imung ama yam supportive oiba yam care oiba ko adu ma yam nurturing oiba family ama imthong khudinga bi mi sing sina nungsinana laimina ba haibase mesu phajana tawbiragadi akhoi anxiety na narakadaba mayam dagi di yamna phajana akhoi nga thokpadi ngamgani ingba tapa samaj punsi haibadu mo oigani aduga sigi disorder lakpase sise age group laibra doctor aduga mai age group se chahi kaya daitagi oikpen bage tu haibi magi particular akang na ba age haibidi laite ayamba apikpa ngang dagina akoi yamna ahloira ba phawbada adumak na ba anabani adu akoina ngasai dagi ibani na ngang na ba sida aina angang singda na ba khara hairaga di ko apikpa ngang singda koina separation anxiety haiba malai haidi mama mapa na thabak ka thoki ba matamda angang duna kaphaudna ga tawri do haidi ma chathoki dana ba tawri se mangonde anxiety ma phauzari ne ba aduga kanaguma mitop amana bablaga nang siam nungsini amta pamge na haibda angang sini yada dana mama mapa onjalaga kaptana laithok tana tawri se masigi sina khoina stranger anxiety ka weba ko aduga
sum wari saram ba leram ba ngang sina mito ma lak pa hek sang pada wa ga sunga ngang gidana chap le ba ga dum lai ba wam ta ngangu ya da matang so dum yauri dana moi sina selective mutism ka wi ba adu masi di akoi nei na ba dum yaudre adu na masi so ngang sing da dum leirak pa adu kaino ni anxiety gi makhal ne ba ko adu ga khara chawr aga di nga sai gi adolescent teen age mayam adagi adult la aga di nga sai gi tongan tongan ba aina hai gi ba ko anxiety sing sin na ba yare makhal manga sing gi manung do adu sigi madang da ju khara pi ingai da nga sai gi social phobia ga hai se ko school performance da gi haura ni da na sai reng thi ba gum ba stage ga ba gum se adu moi se dum khara ngang wori ngai da gi haura ne ba adagi simple phobia hai ba se so angang sing de moi na narak elak ma tam da doctor sing na nurse na injection am pi ra si da ka lai ma gi si hai ma tam da pirak toi ni da adu na moi gum ba sin khara angang wori ngai da gi haugal le adu ga generalized anxiety gum ba panic disorder gum ba sin na ko ni adolescent da gi na adulthood ki matam da haugal le adu na overall yang aga di mase loina mak sahi matang khai din na ba du ma khal gi ana ba ni adu ga huziki disorder se si sina nerves kanda kayam kanna kayam sathi na bok na ke tu su hai biram do sathi na na ba hai ba si di aina mathak ta su panjakre mayam na khong tek ta na ba khut tek ta na ba ko natraga akoi kari hai sira nahi ga zo ta na da na tauri phim se masida mi sina nungai ta basi ayo wi thang na nungai jadri ne ba adu masida di mi sing sina ma bu understand to bi ba magi makhong tek pa gi damak ta saugat pi makhut tek pa gi damak ta saugat pi cha khwa wa in bi ma phi maron set pi iru jabi adu bu anxiety disorder sida sune anxiety disorder sina nar agadi masi so angak pa phang na nar ba mi do dani yam wajaba angak pa phang na wajaba yam serious oine wajaba anabani adubu khong tek pa gumna mi tang ba gumna mi na mapan thong na uba poti natabani na magi manung da phaujari ba mana puba thang bangam da ba polum mamangam na phaujari ba na ba se au ba khuding mak na laimin na khuding mak na khangbi de underestimate to bi ba aduna asuki matik na ba sine maram oidana ni magi no magi daily activities kai thara iba magi social activities da function yaw ba chat pa lekai kan ma thok pangam ba chat pa khot pa ngamak tri ba adagi magi relationship da hai sine ko imung manung gi relationship da sok thara iba adagi magi mamana ba tai ga laiminari ba relationship da adi thok pangam dra bani na ki ra bani pa khala bani na relationship sum kai thari adana then dependency oisal la ine ba man thabak si tawmo na confidence le rakri ni ko atopa na ga hire kan na confidence le raga mangon da khara nungai jari se masagi confidence ba da manga ini aduna mangon da laibam sabam si khang da bani ne o khong na kapning ba kapsu kapi bane ba aduna kappaga nungai tabaga pakhatpaga awabsi yana dana ne punsi si leli bani aduna magi quality of life se asuki matik yamna hantan ba yamna low ohen ba ko awabana yomaga thamba makal gi anabani anxiety disorder haibis Dr. Aroy with the message sama thambira aina ngasi gi mayam da anxiety disorder se tabi de punna makki mafam da aina haijening badi psychiatric ki anaba singi marakta ngauna phaina na daba na ba nataba anxiety physical symptom na yamna maru oiba anxiety symptom haiba amasu lai haiba si khangbiraga masina mi bo suki matik disable oina nungai hande aduna treatment su yam thuna treatment tawraga di yam thuna pahan bangamba anaba mani tongan ba anaba singi khoi gi doctor singi manak ta chatluba matam da tongan ba investigation mayam tawhallak pase haidi heart ki ne khanbani na heart ki oiba ECG echo x-ray ECG adagi khoi ultrasound MRI guma mayam si lauraga khoi result ke ya laita ba du haksang di nungai bangam draga di mado psychologically hawrakhom oiramgani haidana psychiatry ki manakta harauna laaga ikai ba laitana lakpiraga ngan na layeng ba lakpiu haibisi mayam da thamjage thaga chari doctor ge matam yam laba matam khar kai thok piduna kanar ba wafam thampi pege namakta doctor bo hana tarang ngasi gi damakta di matang asida healing lotion jare mathangi chayolda anoba topic ama mu pujuna laksake ngasi gi damakta di kaina na ba yathani jari